Zlatan Ibrahimovic Switzerland gini mahak world class striker ni 1981 da pokpani mapa Bosnia gi Muslim ni aduga mama na Croatia gi Catholic Christian ni magi chahi ani ta fari ngai mama mapa khaina ki LP school tamlingai dege hauna aphawba angang type oina horaki mana class 5 ka bada masagi emin life ki essay ama ibada mana asumna iki hairi ai chauraga footballer oigani sen yamna leigani samudra torbanda yum leigani asine chingba angang oiringai migi cycle ama ani huralami chahi taruk subada magi birthday numita football ama gift torki maudagi angang Ibrahimovic ki thamoida football gi apamba pokhi Ibrahimovic Serie A club AC Milan the striker waina sandari loina na Sweden national team gi maruiba player ni magi career da hojik phawada trophy kunthra mathoi ngamkre entire career gi waina 570 goal tawkre masida club singi waina 500 goal yauri Ibrahimovic na magi football career haurakhi base 1999 dagini Malmo FF ta ming chanduna sanaba haurakhi masigi chahi ani matungda Ajax koba club ta join tawi Ajax ta lairingai maming chatpa player oire Europe ta adudagi Juventus ta amuk lakhi club asida sanaringai David Trezeguet ka striker oina sanaki amasung yamna phajaba performance kaya utkhi mahak 2006 ta Inter Milan da join tawraki maudagi Serie A gi top scorer oiki 2008 amadi 2009 da Ibrahimovic na Serie A title ahumlak thangna na lauraki 2009 da Barcelona da laki madudagi transfer fee ado yamna tangboiki 2012 da Paris Saint-Germain da join tawrai Barcelona da sanerge haibadi 2010 amasung 11 session da Serie A title amasu phanglaki mina thatpawa ba thauna laiba player ni mahagase pairaga kawba ngamba angakpagi technique utpa ngamba player ni France ta lairingai season mari sanaram ki maduda trophy kaya laurakhi thangna na League 1 title mari rak phanglaki 2015 da mahak PSG gi all time leading goal scorer oikre 2016 da mahak Manchester United da free the transfer lakhi amasung winner oiki FA Community Shield Football League Club amasung EAFA Europa League asina chingbada 2018 da mahak American club LA Galaxy da amuk lakhi masigi chahi ani matungda AC Milan da amuk hanna join tawbani hojiksu AC Milan gi oiraga sanari Sweden gi football history da mahak player taramathoi gi manung jalli makhoida chama dagi hena appearance phangraba Swedish national team gi oina makhoi gi country gi oina di Ibrahimovic all time leading goal scorer ni goal humphuni thoi tawkre Swedish national football team gi dabak Sweden gi oiraga 2002 2006 ta FIFA World Cup ta yauraki aduga 2016 phawda UEFA European Championship marirak yaukre mahak wanda gold ballen haibadi the golden ball of the year kairak hanna pikre mahak na 2013 da FIFA Pikas Award pangki 35-yard bicycle kick koba goal ama tawkhibagi damak madugi goal ado history da atangba goal amani haina ming chankhabani Zlatan Ibrahimovic Ronaldo gi playbu yamna paimjai thawai thajai magi rumda Ronaldo gi photo thetuna thammi hai magi life da awaba kya thengnarki mama mapa pundaba mapana godown amada thabak sujaba mapana phajana mabu yokpangam khidaba thabak na maru eraga maga leiminaba phangdaba asigumba awaba kaya thengnana lakpa footballer ni awaba kaya namkhairaga aphawba ama oirakpada mahak kanana su apanba pikide masini Ibrahimovic ki sambat pawari maki achievement kaya su laikri madu yamna sangbawani matang asida matek asida penbiba haibaduni comment yamna hanna laki ID saving ba video yamna lairabani adubu na khoi gi apam du su thungan daba nga daba tagasari